ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕꯀꯣ ꯀꯩꯅꯣꯁꯦ 12/12 ꯄꯣꯔꯇꯜ ꯑꯃ ꯂꯩꯀꯣ 12/12ꯒꯤ ꯄꯣꯔꯇꯜꯅꯦ ꯑꯗꯨꯒ 12/12 ꯄꯣꯔꯇꯜ ꯅꯨꯃꯤꯠꯁꯤꯗ ꯊꯥꯁꯤꯁꯨ ꯇꯥꯔꯦꯀꯣ ꯍꯟꯗꯛꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯄꯣꯔꯇꯜꯁꯨ ꯑꯣꯏꯔꯦꯅ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯄꯣꯔꯇꯜ ꯍꯥꯏꯔꯒꯗꯤ ꯁꯤꯗ 12/12 ꯍꯥꯏꯔ ꯊꯥꯁꯨ ꯂꯣꯏꯁꯜꯂꯛꯑꯦꯅ ꯈ꯭ꯋꯥꯏ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯔꯣꯏꯕ ꯄꯣꯔꯇꯜꯁꯦ ꯑꯩꯈꯣꯏꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯂꯛꯀꯤ ꯑꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯅ ꯈꯪꯅꯩꯀꯣ ꯊꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯄꯣꯔꯇꯜꯁꯦ 11/11 ꯑꯣꯏꯔꯣ 10/10 ꯑꯣꯏꯔോ ꯅꯠꯇ꯭ꯔꯒ 12/12 ꯑꯣꯏꯔോ ꯊꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯀꯤ ꯑꯣꯏꯕ ꯄꯣꯔꯇꯜꯅꯦꯕ ꯁꯤꯁꯦ ꯋꯤꯁ ꯐꯨꯜꯐꯤꯜꯃꯦꯟ ꯄꯣꯔꯇꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ ꯑꯩꯈꯣꯏꯒꯤ 12/12ꯁꯦ ꯑꯗꯣ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟ ꯀꯥꯏꯅꯒ ꯂꯩꯅ ꯑꯩꯈꯣꯏ ꯇꯦꯔꯣ ꯀꯥꯔꯠꯇꯒ ꯍꯥꯏꯗꯤ ꯋꯤꯟ ꯑꯣꯐ ꯐꯣꯔꯆꯨꯟꯒꯤ ꯄꯣꯔꯇꯜꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯣ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯈꯔ ꯂꯩꯔꯤꯀꯣ ꯇꯧꯕ ꯌꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒ ꯂꯩꯔꯒꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯗꯨꯗ ꯅꯩꯅꯔꯁꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯦꯗꯤꯇꯦꯠ ꯇꯧꯕꯤꯌꯣ ꯅꯨꯡꯇꯤꯒꯤ ꯇꯥꯡ 33 ꯍꯧꯔꯒ ꯅꯨꯃꯤꯠ 23ꯅꯤ ꯅꯨꯡꯇꯤꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯑꯌꯨꯛꯇ ꯇꯧꯒꯦꯔꯥ ꯅꯨꯡꯗꯥꯡꯗ ꯇꯧꯒꯦꯔꯥ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯍꯥꯏꯔꯒꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯨꯝꯕ ꯇꯧꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯗꯨꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯔꯦꯅꯀꯣ ꯗꯨꯞ ꯊꯥꯔꯒ ꯇꯧꯕ ꯍꯥꯏꯔꯒꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯣꯝ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯆꯀ꯭ꯔ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯒꯦꯔꯥ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯒꯤ ꯀꯩꯅꯣꯒꯤꯗ ꯍꯥꯏꯗꯤ ꯒ꯭ꯔꯨꯞꯀꯤꯗ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯩꯅ ꯑꯗꯨꯗ ꯑꯩꯅ ꯄꯣꯏꯟꯠꯁꯀꯨꯝꯕ ꯄꯤꯕ ꯌꯥꯎꯋꯤꯅꯀꯣ ꯍꯥꯏꯗꯤ ꯍꯤꯂꯤꯡ 7 ꯆꯀ꯭ꯔꯁꯀꯤ ꯀꯩꯒꯤ ꯑꯣꯏꯔꯣ ꯍꯥꯏꯗꯤ 15 ꯄꯣꯏꯟꯠꯁ ꯍꯤꯂꯤꯡꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦ ꯑꯗꯣ 15 ꯄꯣꯏꯟꯠ ꯅꯠꯇ꯭ꯔꯒꯁꯨ 7 ꯆꯀ꯭ꯔꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯤꯀꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯨꯠꯇꯣ ꯀꯃꯥꯏꯅ ꯊꯝꯒꯗꯒꯦ ꯀꯔꯤ ꯆꯥꯟ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯕꯅꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯗꯨꯞꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯗ꯭ꯔ ꯗꯨꯞ ꯊꯥꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯦꯅꯔꯖꯤꯁꯦ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯕ ꯑꯗꯣ ꯍꯥꯏꯗꯤ ꯗꯨꯞꯁꯦ ꯊꯥꯎꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯗꯨꯞꯁꯤꯗ ꯌꯦꯡꯉꯨꯅꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯃꯩꯈꯨꯁꯦ ꯊꯣꯛꯈꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯃꯩꯈꯨꯁꯦ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯋꯥꯈꯟꯗ ꯈꯜꯂꯣꯕ ꯑꯦꯚ꯭री ꯇꯥꯏꯝ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯏꯔꯁꯦꯕ ꯗꯥꯎ ꯌꯥꯗꯕꯅꯦꯅ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯠꯇꯕꯅꯦ ꯍꯥꯏꯔꯁꯦꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯅꯤ ꯈꯪꯗꯦ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯐꯦꯃꯤꯂꯤꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯕ ꯇꯥꯔꯗꯤ ꯑꯦꯚ꯭री ꯇꯥꯏꯝ ꯃꯩꯈꯨꯁꯤꯅ ꯍꯥꯏꯗꯤ ꯑꯃꯨꯕꯒꯤ ꯐꯣꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯁꯤ ꯆꯠꯈ꯭ꯔꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯌꯦꯡꯅ ꯑꯗꯨꯝꯁꯨ ꯈꯟꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯩꯈꯨꯁꯦ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯑꯣꯏꯔꯁꯅꯨꯀꯣ ꯈꯜꯂꯒꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯗꯨꯛꯁꯦ ꯂꯣꯏꯕ ꯐꯥꯎ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯅꯨꯡꯇꯤꯒꯤꯀꯣ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ 23ꯅꯤꯁꯤꯗꯪ ꯇꯧꯕꯤꯌꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯠꯈꯤꯕ ꯂꯣꯏꯅ ꯄꯨꯈꯤꯕ ꯑꯣꯏꯔꯁꯅꯨꯕ ꯁꯤꯁꯤꯃ ꯅꯨꯃꯤꯠ 23ꯅꯤ ꯇꯧꯕꯤꯌꯨꯀꯣ ꯑꯌꯨꯛꯇ ꯇꯧꯒꯦꯔꯥ ꯑꯌꯨꯛꯇ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯗ꯭ꯌꯨꯇꯤꯒꯨꯝꯕ ꯆꯠꯄꯅꯦꯅ ꯍꯥꯏꯔꯁꯦꯕꯀꯣ ꯑꯌꯨꯛꯇ ꯗ꯭ꯌꯨꯇꯤ ꯆꯠꯂꯦ ꯅꯨꯡꯗꯥꯡꯗ ꯗ꯭ꯌꯨꯇꯤ ꯆꯠ ꯇꯥꯔꯗꯤ ꯃꯔꯛꯇ ꯁꯪꯕ ꯃꯇꯝ ꯑꯃꯗꯀꯣ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯈꯥꯏꯗꯣꯛꯑꯒ ꯁꯤꯁꯤꯃ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯇꯩ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯆꯦꯛ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯆꯦꯛ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯅ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯕꯟꯗꯟꯁ ꯆꯦꯛ ꯁꯦꯝꯕꯗꯣꯀꯣ ꯑꯕꯟꯗꯟꯁ ꯆꯦꯛ ꯁꯦꯝꯕꯁꯦ ꯀꯩꯅꯣꯁꯨ 12/12ꯁꯨ ꯇꯥꯔꯦ ꯊꯥꯁꯤꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯦꯝꯕꯤꯌꯨ ꯍꯥꯟꯅꯒꯤ ꯂꯩꯈꯤꯕꯗꯨꯁꯨ ꯂꯩꯖꯁꯅꯨ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯁꯦꯕꯀꯣ ꯑꯅꯧꯕ ꯁꯦꯝꯕꯁꯦ sketch pen ꯏꯒꯦꯀꯣ ꯈꯇꯪ ꯎꯅꯕ ꯃꯌꯥꯝꯅ green color ꯏꯌꯣ green colorꯁꯦꯀꯣ ꯊꯨꯅ ꯔꯤꯖꯜꯠꯁꯦ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ green ꯑꯣꯏꯔꯣ red ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ red ꯑꯣꯏꯔꯁꯨ ꯌꯥꯏ green ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯃꯤꯡ ꯏꯔꯁꯤꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯁꯤꯗ ꯁꯤꯗ ꯑꯩ ꯃꯤꯡ ꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯥꯎꯟꯠ ꯑꯃ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩꯅ ꯇꯥꯟꯒꯦ ꯀꯥꯏꯅ ꯈꯟꯖꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯉꯝꯒꯗꯕ ꯑꯃꯥꯎꯟꯠ ꯑꯩꯅ ꯇꯥꯜꯂꯦꯅ ꯈꯜꯂꯁꯦꯕꯀꯣ some kind of 50 lakhs ꯑꯅ ꯏꯁꯜꯂꯦꯀꯣ ꯑꯩꯅꯀꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯏꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯃꯌꯥꯗ ꯌꯧꯔꯒꯁꯨ ꯑꯗꯨꯒꯤ ꯇꯪꯈꯥꯏꯗ ꯌꯧꯔꯒꯁꯨ ꯈꯤꯇꯀꯤ ꯅꯠꯇꯦꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯒꯗꯕꯗꯣ ꯑꯗꯨꯝ ꯏꯌꯣꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯏꯔꯁꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯏꯔꯁꯦꯀꯣ 50 lakhs only ꯅꯀꯣ ꯁꯤ ꯏꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯁꯦꯝꯕꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯁꯨꯝ ꯁꯦꯝꯈꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯅꯦꯆꯔ ꯇꯧꯒꯗꯕ ꯃꯄꯥ ꯑꯃ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯤ ꯁꯤꯗ ꯇꯧꯕꯁꯤꯗ ꯏꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯛꯁꯦ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯂꯣ ꯑꯣꯐ ꯑꯕꯟꯗꯦꯟꯁ ꯀꯣ ꯂꯣ ꯑꯣꯐ ꯑꯕꯟꯗꯦꯟꯁ ꯑꯗꯨꯒ ꯁꯤꯗ ꯗꯦꯠꯁꯦꯀꯣ ꯍꯥꯏꯗꯤ ꯗꯦꯠꯁꯦ ꯍꯥꯞꯅꯤꯡꯉꯒꯗꯤ ꯍꯥꯞꯄ ꯌꯥꯏꯀꯣ
ꯍꯥꯏꯗꯤ ꯍꯥꯞꯅꯤꯡꯉꯒꯗꯤ ꯍꯥꯞꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯅꯥꯎ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯡ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯇ ꯊꯥꯔꯦ ꯈꯣꯠꯂꯦꯅ ꯈꯜꯂꯁꯦꯕ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ ꯊꯥꯔꯦꯅ ꯈꯜꯂꯁꯦ ꯀꯅꯥ ꯈꯪꯅꯤ ꯍꯥꯏꯗꯤ ꯐꯠꯂꯥꯎ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯗꯦꯠꯀꯤ ꯃꯄꯥꯁꯤꯗ ꯅꯥꯎ ꯍꯥꯏꯅ ꯏꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯝꯕꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁ ꯈꯔ ꯏꯔꯁꯦꯕ ꯍꯥꯏꯗꯤ ꯃꯅꯤ ꯃꯦꯒꯅꯦꯠꯀꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔ ꯍꯥꯏꯔꯁꯤꯅꯀꯣ 5207418008 ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯅꯝꯕꯔ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔ ꯁꯤꯛꯋꯦꯟꯁ ꯑꯃꯒ ꯏꯁꯦꯀꯣ ꯅꯝꯕꯔ ꯁꯤꯛꯋꯦꯟꯁ ꯑꯃꯁꯦ ꯀꯩꯀꯩꯅꯣ 8886667777 ꯀꯣ ꯁꯤꯒꯤ ꯅꯝꯕꯔ ꯁꯤꯛꯋꯦꯟꯁ ꯑꯃ ꯏꯔꯦꯀꯣ ꯁꯤꯝꯕꯜ ꯈꯔ ꯑꯃꯒ ꯑꯩ ꯇꯥꯛꯂꯛꯀꯦꯀꯣ ꯁꯤꯝꯕꯜꯁꯦ ꯍꯥꯟꯅꯕꯨꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕꯁꯦ ꯈꯤꯇꯪ ꯑꯩ ꯅꯣꯠꯕꯨꯛꯇ ꯁꯨꯃꯥꯏꯅ ꯌꯦꯛꯊꯣꯛꯑ ꯊꯝꯕꯅꯦꯀꯣ ꯍꯥꯏꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯣ ꯁꯤꯗ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯣꯏꯟꯠꯁꯨ ꯍꯥꯏꯐꯦꯠ ꯑꯩꯅ ꯁꯤꯗꯁꯨ ꯏꯔ ꯊꯝꯃꯦꯀꯣ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯆꯤꯡꯉꯛꯄ ꯁꯨꯃꯥꯏꯅ ꯆꯤꯡꯉꯣꯀꯣ ꯂꯥꯏꯟꯁꯦ ꯃꯌꯥꯏꯒꯤꯁꯤꯅ ꯁꯤꯁꯤꯅ ꯅꯝꯕꯔ 1ꯅꯦꯕꯀꯣ 1 ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯗ ꯆꯤꯡꯊꯔꯛꯏꯁꯤꯅ 2 ꯑꯩ ꯁꯤꯗ ꯏꯒꯦꯀꯣ 1 2 ꯀꯣ ꯑꯗꯨꯒ 2 ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤ ꯃꯊꯛꯇ ꯆꯤꯡꯈꯠꯂꯦꯀꯣ ꯁꯤꯁꯤꯅ ꯊꯔꯠ ꯄꯣꯏꯟꯠ ꯑꯣꯏꯔꯅꯤꯅꯀꯣ ꯁꯤꯗ ꯃꯈꯥꯗ ꯑꯃꯨꯛ ꯆꯤꯡꯊꯔꯛꯑꯦꯀꯣ ꯁꯤꯁꯤꯅ 4 ꯀꯣ ꯑꯗꯩ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤꯁꯤꯅ ꯁꯤꯁꯤꯅ ꯅꯝꯕꯔ 5 6 ꯀꯣ 6ꯇꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ 7 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯀꯣ ꯍꯥꯏꯗꯤ 7 ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯂꯥꯁꯇ ꯁꯤꯗ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯁꯣꯝꯁꯤꯗ ꯑꯗꯣ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩꯁꯨ ꯌꯦꯡꯉꯒ ꯌꯦꯛꯑꯁꯦꯕ ꯁꯤꯗꯩꯀꯣ ꯍꯥꯏꯗꯤ ꯄꯤꯛꯇꯛꯅ ꯑꯗꯨꯝ ꯌꯦꯛꯁꯤꯀꯣ ꯌꯥꯝ ꯆꯥꯎꯅ ꯌꯦꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩꯈꯣꯏꯅ ꯆꯤꯡꯕ ꯄꯣꯏꯟꯠꯇꯣ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯦꯀꯣ ꯁꯤ ꯅꯝꯕꯔ 2ꯅꯤꯀꯣ ꯑꯗꯒꯤ 3 ꯀꯣ 4 ꯁꯤꯗꯒꯤ ꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯀꯣ ꯍꯥꯏꯗꯤ 4 ꯂꯩꯔꯦ 5 6 7 8 ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤꯗꯥ ꯁ꯭ꯇꯥꯔ ꯍꯥꯏꯅ ꯀꯧꯏꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯤꯗꯥ ꯁ꯭ꯇꯥꯔꯒꯤ ꯁꯤ ꯁꯤꯝꯕꯜꯁ ꯑꯃ ꯌꯦꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯤꯕꯨ ꯁꯤꯝꯕꯜ ꯑꯩꯈꯣꯏꯅ ꯖꯤꯕꯨ ꯀꯣꯏꯟ ꯂꯧꯗ꯭ꯔꯥ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯂꯞꯀꯤ ꯑꯣꯏꯅ ꯂꯩꯑꯦꯀꯣ ꯖꯤꯕꯨ ꯀꯣꯏꯟꯁꯦ ꯑꯩ ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯎꯄꯨꯗ ꯌꯥꯎꯈ꯭ꯔꯕ ꯀꯩꯅꯣꯝꯗ ꯎꯄꯨꯒ ꯄꯔꯁꯀꯗ ꯊꯝꯈ꯭ꯔꯦꯅ ꯑꯗꯨꯗꯨꯅ ꯁꯤꯗ ꯖꯤꯕꯨꯒꯤ ꯁꯤꯝꯕꯜ ꯑꯃꯁꯨ ꯌꯦꯛꯑꯁꯦꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯦꯛꯅꯤꯡꯕ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯍꯦꯛꯇ ꯌꯦꯛꯑꯣꯀꯣ ꯖꯤꯕꯨꯒꯤ ꯁꯤꯝꯕꯜꯁ ꯍꯥꯏꯔꯁꯤꯅ ꯑꯦꯒꯤ ꯇꯥꯏꯞꯇ ꯇꯧꯏꯅ ꯖꯤꯕꯨꯒꯤ ꯁꯤꯝꯕꯜꯁꯦ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪꯁꯨ ꯌꯦꯡꯉꯦꯀꯣ ꯍꯥꯟꯅ ꯁꯣꯝꯗꯒꯤ ꯍꯧꯔꯦꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯖꯤꯕꯨꯒꯤ ꯁꯤꯝꯕꯜꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯒ ꯌꯦꯛꯑꯁꯦꯀꯣ खितंग अखोइगी पैबा खोटपदा केम प्रॉब्लम लेतेको पाखटपिगनुको हाइदि स्वाइन पैथोखरे हेंजनगरे खोचनगरे हाइरकपो याबको अदुगा अमना अनलिमिटेड अबंडेंस को अमना लास्ट के सिंबल से को अनलिमिटेड अबंडेंस से एच की टाइप ता तौद्र सिसे एच की टाइप ता तौबसे स्वाइन मथकते कोंदरो ओ दुगो साइन को हाइदि सिगी से अनलिमिटेड अबंडेंस हाइदि लेप लेतना एंगोंदा हाइदि हेना चंगकना बै वानिदा अदुदुना हाइदि सिदा अनलिमिटेड अबंडेंस की सिंबल अमगा ये ऐसे को सिदा द मखादा 1 2 3 सिदा लेरे अखोइगी कैनोसे कैनो तौबगी अखोइगी पोर्टल नुमित्ता कैनो नुमित्ता हाइदि चेक अमा सेमगे खोटके हाइरगदि अदु सिदा अखोइना रुपीस की सिंबल इबे याइ डॉलर की सिंबल्स कुंबा हाइदि अखोइना रेकी गुंबा ददि डॉलर सिंबल से नैनको अदुम साइदा अखोइगी डॉलर की सिंबल से लोइना येक्सन से बदुम हाइदि कैनो सिदा को आइगी चेक सिदा दुम अमा अनि अहुम मरी मंगा चंगुंबा ताहानसेको सुम हाइदि कशुबुदि काइदे सुम आई योना आइसु बिलीव तौजबने सुम चंग सिगुंबा से खरा आइसु येंगल्ले बेयामना अदु हाइदि अमा अनि अहुम मरी मंगा तरुक तरे छोलगेको अमा खतंगा को सिमा लेरे अदुगा इन्फिनिटी की सिंबल को इन्फिनिटी हाइरगदि वातबा ले कैनो तौरको हाइदि लेप लेतना लाक्नबगिदमक्ता इन्फिनिटी की सिंबल्स अखोइना सेमबा याइको इन्फिनिटी की सिंबल अहुम खतंग अमगा हापेको अदुगा सिगी चेक से कदाइदा थमदोइनो अमु हांकनिको आइगी मनी बैग ता हापसेको नुपा मचागुंबा नुपा कैनो ओइरगनको हाइदि नुपागुंबना सेमबोइ तारगदि आइदि काइ थबनी आई कैनोसु तौबा नतबनिना अदुदुना अदुम थुपचनबसेको आई रोमदा थुपचलसेको सुमाइ तौरगा आइना पामजबा पोनिना आइना निजरिनिना आइदि अमुक्तंग थुपकेरा अनिरक थुपकेरा केम काइदेको अदुगा आइगी कैनोदा हापसेबा आइगी wallet ta hapase aigi nupi yona aigi purse ta hapase ado loima wallet purse ke ka yamna sinadaba khotaba ta de ai upu de leisano dum ka shu kai de ai upu manung da yawraga leisano ko aduga amana mu
yum mange khole harak pe ko tawba yagadran hang pe question se dum comment ta dum hanga adam nei khange ko adu dun yari ngai haidi ke shu to kem ta mari le na de ko like khoram banate ko si de khoina haidi ke no ma haidi ritual macha ma haidi manifestation of macha ma perform to bani na haidi hakjang sing dra su natraga ke no taroga su yum manga su dum to bi be ai ko kem kai de ko adu si se dum semning ba matam da semo ko haidi tang try thoi gi se tang try thoi ji semning matam da semo hara ke gi na matam da ai ngai gi pung baro da taw ga da pot khra le ba adu na haidi baro da si chu taw amadu taw ha ba kem ta ke haro yo ko adu na semning matam da semo si sina adu ga 12 ta taw ga da ba khara ma ai hara ke ko adu 12 ta taw ga da sina khai first aham ba gi ko ko na taw ba ya ba se iba akoina haidi keno ma e na mamang da sum letter gumba ga e ba se koina universal letter gumba e ba ina pamyo pot mem do haidi e ba present tense da ga e ba do adu ma su e bi be ai ko adu di pung train thoi ga minute train thoi ji da to ba ani na khatang to ko ayuk ta ma to nung dang da ma to adu haidi nung dang se ngam ma roen hai ra se ba natra ga ayuk to nga sa ai thabak chat len hai ta di nung dang khatang to ka shu kai de ko yum da lei ra ga haidi nga si se off gumba lei ye natra ga ai ta thoi ko to hai ra ga di ayuk ki hai ra ga di nga sa in talaki 12 minute train thoi da ma lei re nungdangi baroga minute train thoi ma adu ani duma to bi be adu ga haidi loina mak am to loin pharak ta ren khala se ai dum tam dum tan nang hodre ha ga di marak ta dum to budi kai chu kai de khwai de ki pha ba ha ga de ni sum hai one free le ga di to ko haidi sigi matam sida later ga di dum anytime am to bi be ai ko adu sigi numit sigi oina ko haidi isha se positive yam khallo ko haidi universe akoina hydra university khang mana ten negative na kari no positive na kari no akoina phata ba khan ba matam na traga haide dum haide ko si se oirak traga di ma do aduga chatlam mani na traga haide ma do dumain tawra ani engon da mana engon da phata ba tawra ani ani khala ga di adu poto oina attract tawra ga lakane ba adu duna afaba khallo ba poran tawte farakani da mana tawbire se gi da makta adi doubt tham da ba hai tare podama to matam da mingon da doubt tham gano aduga just think positive sigi especially sigi numit sigi oina haraga tiko shauba khotpa kari kra shu ma am se side am da loin tham gora ai manifest to da ba ya de ai phana khan da ba ya de ai gi future fun ga tare ai wakhan se hana semdok da ba ya de ko haina do maina khan bi ba ado se da ko ha 12 portal gi se e ba ha je trying thore e se ba kai no ma wish amma ni khang de na tra wish trying thoi ni khang de ko ira sina ko hadi green color gi pen ko hadi green color gi pen ama shenar se ado sida ai gi job ki ne hara sine ko hadi I have the present tense to e ba an hara ga di ko ai thabak phange na ira se ba sida hadi ai meteron dum ira ko ai thabak phange ai gi hakchang yam nungai re ko present da hai bani na hojik ai hojik phange hai bagi ke no da iyo ba ai hakchang yam nungai re ko advain toro ga smaina loina mak drama thoi ko haidi drama thoi train thoi chi ira se ko manga taruk taret nipan mapan tara drama thoi train thoi ko smaina to na relationship kya asine ko ai relationship yam phare adagi angang gi har se ai angang aina haina ta na ba yare loina ma aina ngang ba se ta bi re khopi re adum lai re husband gi har se ko husband ibani relationship yam na phare adum am workplace haidi workplace nuai ta ba ai gi life ta hojik lai ri ba problems mayam se loina ma hai tar ko phare haina tawra ga ne adumaina iyo ko aduga iba matam jo khallo banga sagi ai thawak phangye ani iba matam si dong atang ire na ko iraga minute ama natraga minute ahum tang keno to poche ko haidi moment to the hingo ba moment to the hingo haidi kamaino na ai thawak phangye ko thawak phanga di ai thabak ai ngasi thabak phanga matung da ai ji office ka doine ai do dugi thabak ai dugi department do chat toine ko toine ko adu na haidi si ire du ngatang wakhan je khallo ko ai se ngasi se ai thabak chat toine ai dress hi set la ja toine fruit chi machu blue machu lit toine white machu lit toine office te yore office ki ai staff me am ai gi workplace ai gi table ai gi chair ai gi keno tawri ba kholi ba mam adu atunga tang mai mi shala ko haidi akoina sina yeng matam da udra sina sin ama gari ma sin do hadi create to bo shai thanda ko adumai na loina ma ko hadi nga sai gi trying thoi any ey se ko trying thoi se loin ma khalla thon za lo nga tang ko thon za lo thu kan am da disturb to hon gano adum hayo hadi nga tang ai thabam tawri na ko yelak ta na ba mi am ta na ko rok ta na ba aduga phasan tawre na ko aduga nungdang yeng sa have the nungdang gi baroga minute trying thoi da ama ga to bi ko hadi e ba gi ma lai re ko green color ire ko green oigera red oigera blue oigera except black khatang e gano black se black e bagi matang ma so hierarchy ge ko aduga sigi pot se mai thado kadra ko to kara thado ko thamjalo sigi pot se
ꯇꯔꯥꯅꯤꯊꯣꯏꯅꯦ ꯇꯔꯥꯅꯤꯊꯣꯏꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯏꯊꯣꯛꯑꯣꯀꯣ ꯑꯗꯨꯒ ꯊꯝꯖꯜꯂꯣ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯍꯥꯡꯗꯣꯛꯑ ꯄꯥꯎꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯄꯥꯝꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯏꯊꯣꯛꯑꯁꯦ ꯑꯃꯨꯛ ꯀꯣꯂꯣꯝ ꯑꯃꯨꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯂꯥꯁꯇ ꯇꯧꯔꯁꯤꯁꯤꯅꯀꯣ ꯄꯥꯝꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯄꯥꯝꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯔꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯄꯥꯝꯗꯦꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯁ ꯄꯥꯝꯖꯗꯦ ꯑꯗꯒꯤ ꯗꯦꯞ ꯂꯩꯕꯁꯨ ꯄꯥꯝꯗꯦꯅꯀꯣ ꯑꯗꯒꯤ ꯑꯃ ꯍꯥꯏꯔꯁꯤꯅꯀꯣ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯀꯣ ꯑꯗꯣ ꯑꯇꯩ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯉꯩꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯗꯦꯞ ꯂꯩꯕꯁꯨ ꯄꯥꯝꯗꯦꯅ ꯍꯥꯏꯗꯤ ꯃꯅꯤꯒꯤ ꯕ꯭ꯂꯣꯛ ꯂꯩꯔꯒ ꯍꯥꯏꯗꯤ ꯂꯥꯛꯀꯗꯕꯗꯤ ꯂꯩꯔꯒ ꯂꯥꯛꯇꯗꯅ ꯂꯩꯔꯦꯀꯣ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯍꯥꯏꯔꯁꯦ ꯍꯦꯜꯊ ꯏꯁꯨꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯅꯥꯕ ꯂꯩꯕꯁꯦ ꯌꯥꯝꯅ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩꯃꯛ ꯅꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯗꯒꯤ ꯀꯩꯀꯩ ꯅꯥꯏ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯍꯦꯜꯊ ꯏꯁꯨꯁꯀꯨꯝꯕ ꯑꯗꯨꯅꯦ ꯍꯥꯏꯔꯁꯦꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯗꯅ ꯋꯥꯔꯗꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯗꯕ ꯍꯥꯏꯔꯒꯗꯤ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯋꯥꯔꯗꯅꯦ ꯔꯤꯂꯦꯁꯟꯁꯤꯞ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯥꯏ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯕ ꯑꯣꯏꯗ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯗꯤ ꯍꯦꯟ ꯔꯥꯏꯇꯤꯡꯒꯁꯦ ꯑꯝꯇ ꯈꯨꯊꯤ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯏꯔꯦ ꯁꯨꯃꯥꯏꯅ ꯊꯨꯅ ꯏꯕꯒꯤꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯦꯜꯊ ꯏꯁꯨꯁ ꯍꯥꯏꯔꯁꯦ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯍꯥꯏꯔꯁꯦ ꯕꯦꯗ ꯂꯛ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯗꯥꯎ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯨꯝ ꯈꯟꯕꯗꯣꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯖꯁ ꯀꯣ ꯍꯥꯏꯗꯤ ꯏꯔꯣ ꯑꯗꯨꯝ ꯑꯩꯅ ꯏꯅꯤꯡꯉꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯣꯛꯑꯕ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯤꯗꯒꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯃꯤꯒꯨꯝꯕꯒ ꯂꯩꯅꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯝ ꯏꯟꯇꯔꯐꯤꯌꯔꯒ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯤ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯄꯤꯕ ꯍꯥꯏꯔꯁꯤꯅꯦ ꯊꯕꯛꯐꯝꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯑꯣꯏꯔꯣ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯨꯁꯨ ꯏꯊꯣꯛꯑꯕ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯥꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯂꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯗꯕꯅꯦꯕ ꯃꯥꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯦꯜꯂꯛꯄ ꯄꯥꯝꯗꯕꯩꯗꯃꯛꯇ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯏꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯠ ꯇꯧꯊꯣꯛꯄꯤꯔꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯀꯠ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅꯁꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯝꯒꯗꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯇꯨꯗꯗꯤ ꯍꯦꯟ ꯔꯥꯏꯇꯤꯡꯒꯗꯣ ꯅꯥꯟꯅ ꯏꯌꯣꯕ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯅ ꯄꯥꯝꯖꯗꯕ ꯄꯣꯠꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯒꯥꯏꯔꯒ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯐꯖꯅ ꯊꯨꯞꯄꯅꯤꯅ ꯉꯁꯥꯏꯗꯨꯅ ꯁꯤꯅ ꯊꯨꯞꯇ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯁꯣꯏꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯒ ꯑꯗꯨꯝ ꯊꯛ ꯂꯪꯊꯣꯛꯈꯤꯅꯀꯣ ꯁꯤ ꯇꯥꯁꯜꯂꯒ ꯃꯩ ꯊꯥꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯀꯦꯔꯥ ꯈꯣꯠꯇꯣꯛꯀꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯃ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯕꯦ ꯂꯤꯐꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯕꯦ ꯂꯤꯐ ꯔꯤꯆꯨꯋꯦꯜꯗꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯃꯨꯛ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯄꯥꯝꯗ꯭ꯔꯒꯅ ꯕ꯭ꯂꯦꯛꯅ ꯏꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯕꯦ ꯂꯤꯐꯇꯁꯨꯀꯣ ꯑꯗꯨꯒ ꯑꯄꯥꯝꯕ ꯂꯩꯔꯒꯅ ꯒ꯭ꯔꯤꯟ ꯀꯂꯔ ꯔꯦꯗ ꯀꯂꯔ ꯕ꯭ꯂꯨ ꯀꯂꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯖꯥꯝꯒꯤꯅꯦ ꯍꯥꯏꯔꯁꯦ ꯑꯇꯩꯀꯣ ꯑꯗꯨ ꯈꯔ ꯑꯃꯁꯨ ꯇꯧꯕꯤꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯕꯁꯦ ꯅ꯭ꯌꯨ ꯃꯨꯟ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯕꯁꯦꯀꯣ ꯃꯦꯗꯤꯇꯦꯁꯟ ꯑꯩꯅ ꯇꯧ ꯍꯥꯏꯁꯦꯀꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯃꯨꯟꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝ ꯅ꯭ꯌू ꯃꯨꯟ ꯍꯥꯏꯔꯒꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯄꯣꯔꯇꯦꯜ ꯅꯨꯃꯤꯠꯁꯤꯗ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯔꯤꯂꯤꯁ ꯇꯧꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯑꯅꯥꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯀꯩꯗꯩ ꯐꯝꯃꯒ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5-10 ꯈꯛꯇꯪꯀꯣ ꯁꯤꯁꯤꯃꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯗꯦꯅꯦꯕ ꯔꯤꯂꯤꯁ ꯇꯧꯍꯟꯕꯒꯤꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯀꯩꯅꯣꯕꯨꯗꯤ ꯁꯦꯝꯃꯦꯀꯣ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯀꯔꯤ ꯀꯔꯥꯗꯨꯗꯤ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥꯗ ꯁꯦꯝꯕꯕꯨꯗꯤ ꯀꯩꯅꯣꯗ ꯁꯦꯝꯕꯅ ꯍꯦꯟꯅ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯗꯨꯅꯅꯦꯀꯣ ꯍꯥꯏꯗꯤ ꯅ꯭ꯌू ꯃꯨꯟꯒꯨꯝꯕꯗ ꯁꯦꯝꯕꯁꯦ ꯍꯥꯏꯗꯤ ꯅ꯭ꯌू ꯃꯨꯟ ꯍꯥꯏꯔꯒꯗꯤ ꯅ꯭ꯌू ꯕꯤꯒꯤꯅꯤꯡꯅꯦꯕ ꯑꯃꯔꯣꯝꯗꯗꯤ ꯍꯧꯒꯠꯂꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯊꯥꯁꯤꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯥꯡꯈꯠꯂꯛꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅ꯭ꯌू ꯃꯨꯟꯗ ꯁꯦꯝꯍꯧꯕ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯗꯒꯤ ꯚꯤꯖꯟ ꯕꯣꯔꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯚꯤꯖꯟ ꯕꯣꯔꯗꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯚꯤꯖꯟ ꯕꯣꯔꯗ ꯁꯦꯝꯃꯦꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯝꯃꯦꯀꯣ ꯊꯥ ꯈꯨꯗꯤꯡ ꯚꯤꯖꯟ ꯕꯣꯔꯗ ꯁꯦꯝꯕꯁꯤꯗ ꯍꯥꯏꯗꯤ ꯚꯤꯖꯟ ꯕꯣꯔꯗꯇꯣ ꯍꯥꯏꯗꯤ ꯍꯥꯞꯄꯣꯕ ꯂꯣꯏꯅꯃꯛ ꯍꯦꯜꯊꯀꯤꯁꯨ ꯍꯥꯞꯄꯣ ꯄꯩꯁꯥꯒꯤꯁꯨ ꯍꯥꯞꯄꯣ ꯌꯨꯝꯒꯤꯁꯨ ꯍꯥꯞꯄꯣ ꯒꯥꯔꯤ ꯍꯥꯞꯄꯣ ꯁꯅꯥ ꯍꯥꯞꯄꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ 10 ꯀꯣꯂꯥꯖ ꯇꯧꯔꯒꯀꯣ ꯄꯤꯛꯆꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔꯗ ꯍꯥꯞꯆꯜꯂ ꯊꯝꯃꯣꯕ ꯑꯗꯨꯝ ꯎꯕ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯅꯦ ꯑꯁ ꯑꯩꯁꯦ ꯁꯤꯁꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯅꯀꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯅ ꯚꯤꯖꯟ ꯕꯣꯔꯗ ꯑꯃꯁꯨ ꯀ꯭रिꯌꯦꯠ ꯇꯧꯕꯤꯌꯣꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯀꯣ ꯍꯥꯏꯗꯤ ꯄꯣꯔꯇꯜ ꯅꯨꯃꯤꯠ ꯀꯩꯅꯣ ꯅꯨꯃꯤꯠꯇꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯦꯝꯃꯦꯀꯣ ꯀꯩꯒꯤꯅೋ ꯍꯥꯏ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯇꯥꯡ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 15ꯗ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯗꯣ ꯎꯅꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯁꯨꯝ ꯎꯅꯍꯧꯕ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯎꯅꯕ ꯈꯣꯠꯄꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ
crystal ko hadi mathang chahi gi crystal gi kai gi matang da su dum hangbirak pa yagani karamba crystal thamba yagade health issues ki na kamai tawgadage family gi oina pull up oina dum ko hadi combo gumba kai gumba sembio haraga sum semjage ko adu gi su dum contact tawbiro ko yani ko ado selaire ngasi gi video se ma'am thank you